mineng tabiu sini makai kulsigi ramadana samba punsi ing natamna hingba bandabil ahanbada aigi channel asibu yengbiraba khwai tarabu thagatsari ngasidi aina hajik leiriba mafam asi Kalisragi Bandabil Kalisragi koi Bandabil hariba khul maitai na taba khul aduda ayak lakpani koi hariba khul asida koi maitai gi yumnak se chok yumnak kyam leiba koi gi hajik aigi mangda lebiba ai marup amasung aigi naw se koi gi hariba khul asigi Bandabil khul asigi aigi marup singni makoida ngasigi khul asida yumnak kyamuk taba amasung khul sida chahi kya mamangdagi maitai se tarak bono haibado madu ihak hangzage hajik Susan mahaki mamingna Susan nandibam aidon Susan moidangjam makisu aigi Susan inau sigisu makisu masu YouTuber ni makisu Susan Moirangjam YouTube channel Susan Moirangjam YouTube channel mayam search tobiraga maki channel tasu mayam koigi support tobiu Bandabil hariba khunsiga hajik phauda charakwa yumna kyamuk tena tawra kun manga sumsam 25-30 mo ngasidi na chahi tara mo mangda yumnak se kyamuk suram tarin pa mo ngasidi na chahi tarin nipan tara mamangda yumnak tarin nipram dale rami hujikti yumnak kun manga kuthram sugalagle hariba khullasigi drone gi view su mayam da mideng tanjagani do khulsiga bare turil sigena turil kyam thamna no segi half kilometer oh dhole sore se kadom da chalagal ken tawna mamang chala mang do bagan oh segi Kalisra bazar sidi kyam thap segi kilometer ama maya oh Kalisra bazar se kilometer amma mo oibam koi gi sigi khulsigi koi gi bazar tawbase bazar tawbase nabu Kalisra bazar da chalaga tawbra natagna swaigi manak da su koi gi khudong chaba leibra bazar tawbagi koi main bazar di Kalisra koi khulsigi hal chahi kyamuk surpa mafutra 90 muk suba chahi mafutra muk suba hal lamasu khulsiga mayamda salam sagai gi jainta koba chahi mafutra muk surakba hal lama suraklaba hal lama su koigi mayamda maduga su wari sanaba mayamda lanthok chage sini sigi Bandabil hariba khulsigi charakoma igi marup amasung inau sing thangnabdagi makoidagi koigi pawdam mayamda tamjaba oh sigasu yum mama moigi yum tabagi style manung changbiro sudah law nang mangda nauna jum sam oh sin nauna yum saba koi inau sing kariming ko ba somorjit ko ba oh yum sigi inau se oh sigi lambi se hanadi swam chawr moi natra oh jik lambi moi sem kra to mangda si koi block ka thabagi keno ka dilai bra block ke thabagi wari se moi पंचायत कांग्रेस नाई लानी सेंक्शन हो रहे सुशांत अतै मैते की जुमसे कदम कदम दनो तै ममांग ले गाय दे दे सोम साइ से जुम मिदे जुम से मैते की जुम सन मगे सुनते क्या चलगा मैते केनो मैते जुम क्याम लेरी मैते जुम से मेन रोड कारेगा ओ खरसु लेदी नत्रा ओ खितंग चसिना सोन क्रॉस तो उद्रगा सुको मते से mang chalo ya jai ya tu oke ya koi hujik kullesigi khwaidigi na haloi raklaba chahi mafutra suraklaba hallasigi yumda changlaga mangondagi suwafam kara taminasi aha sigi lambi sakara kaira moi sembi daba thausa daba oh se sina garot lambi kalina punje asada hingla patakare chajja oh somda chala garot phanga garot fauraga hingla lambi phangba oh hingla keno khulse phangba Kalisra better mon road oh si lambi se ji mangda uri lambi si koi Kalisra better bon phagda lambi ni somda somai ge se chala kana kai no
चलागना काफिरा हॉस्पिटल ओहो सोमदा चलगना जेता चलागना कने ओसेना कालेश्वरा हॉस्पिटल हंगदब लंबी हजिक सही मफुत्रा सुबह हन लुगी युमदा नत्रा ओके चल मांगल मांगल जान ओ सी युमसी चंगबिरा अखोई पंदी मचान पिया तो मिल हो हजिकी केनो से सही मफुत्रा सुरगलाबा हन सिगी sini jani siga bagi Mahadev bagi mandir siga yam phajaba awa fadigom sabada hawradaba yam phajana hawri Taning gok ni mana masing sidi ja bada sang de yam kanaba ngami ma khai mana sing sa hai duna khoi gi ipu sing na tak pirami hoji ahal dok kari hai ge an do jik jumlei dik asona dukan thun thoke oho hoji khoina unagadori ba chahi mafutra helklaba ahal adu yumda changu bada yumda leite kadom duna chit khairak pagi dona hojik kari mahal do leiraga di khoi mayam da madu wari sana madu mayam da saktak jage khangan jage adubu kaima leitaba taraga di next ki blog ta video da mayam da lanthok chagani okay hojik changdur sina karamba yumda no sina khoi an gi khoi kaka sina kaka Mahadev mandir yung kuting di Mahadev mandir lay layam ning na lay ba kunni kaka hojik phawda ko kagi hariba bandabi lariba khul maitai khulsiga maitai gi yumna kyamuk hojik bawde lay hojik bawde maitai gi yumna kunida ani de thoi kunni thoi ani ma te kaka gi yum se siga tum pokda gi lerakra nate akoi di ada katlisara dolai ai mate popone siga lam leiraga jum sana leile wa siga hongok ko te chei kyamuk sur chei 71 70 do chei jangkai mu chei jangkai mu khara hel la ya kaka ji kari thawak to bi ai hoji ana ramine kari susu hana di kari to biram ana gari thauram kajam nungai jei chei mutrawa mafum kaka se surlaba kaka se gya jam unna ngasi kulsigi maramda charakma wari khara khangje basi yam heten nungai jei mayam su koi gi ngasi gi keno se koi video se yang dibagi dongta tagasari ram nungai jei